ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯂꯩꯇꯥꯟꯄꯣꯛꯄꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯍꯥꯏꯇꯥꯔꯦ ꯂꯧꯐꯝꯁꯤꯡ ꯑꯁꯤ ꯂꯧ ꯎꯅꯕꯒꯤꯗꯃꯛꯇ ꯈꯨꯟꯖꯥꯁꯤꯡꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯑꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯛꯔꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯁꯤꯡ ꯑꯗꯨ ꯁꯝꯂꯞꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯔꯒ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯧꯐꯝꯁꯤꯡ ꯑꯁꯤ ꯂꯧ ꯎꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯦꯛꯇꯔ ꯁꯤꯖꯤꯟꯅꯔꯒ ꯍꯥꯏꯇꯥꯔꯦ ꯈꯣꯏꯕ ꯍꯧꯔꯛꯏ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯁꯣꯝꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕꯁꯤꯅ ꯁꯣꯡꯐꯦꯜ ꯑꯦꯔꯤꯌꯥ ꯍꯥꯏꯇꯥꯔꯦ ꯁꯣꯡꯐꯦꯜ ꯀꯧꯏ ꯃꯁꯤꯒꯤ ꯃꯐꯝꯁꯤꯗꯅ ꯀꯨꯀꯤ ꯂꯩꯕ ꯃꯐꯝꯅꯤ ꯑꯗꯨꯒ ꯂꯩꯇꯥꯟꯄꯣꯛꯄꯤꯒꯤ ꯁꯤꯒꯤ ꯂꯤꯛꯂꯤꯒꯤ ꯍꯥꯏꯇꯥꯔꯦ ꯃꯐꯝꯁꯤꯅ ꯂꯧꯐꯝꯁꯤꯡ ꯑꯁꯤ ꯃꯤꯇꯩꯒꯤꯁꯤꯡꯅꯤ ꯃꯤꯇꯩꯁꯤꯡ ꯑꯁꯤꯅ ꯎꯕ ꯆꯪꯕ ꯃꯇꯝꯗ ꯑꯁ꯭ꯋꯥꯏꯗꯒꯤ ꯀꯨꯀꯤꯁꯤꯡ ꯊꯣꯔꯛꯂꯒ ꯂꯧ ꯎꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯊꯤꯡꯕꯁꯤꯡ ꯑꯗꯨ ꯄꯤꯔꯛꯈꯤ ꯂꯧ ꯎꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯇꯩ ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯟꯅ ꯑꯌꯥꯕ ꯂꯧꯏ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯃꯐꯝꯗ ꯁꯪꯉꯒ ꯂꯧ ꯎꯅꯕ ꯊꯕꯛ ꯑꯗꯨ ꯄꯥꯏꯈꯠꯄ ꯇꯥꯔꯒꯁꯨ ꯀꯨꯀꯤꯁꯤꯡꯅ ꯊꯣꯝꯖꯤꯜꯂꯛꯑꯒ ꯂꯧ ꯎꯗꯅꯕ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯦꯛꯁꯟ ꯂꯧꯈꯠꯈꯤꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯕ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯥꯎꯔꯤꯁꯤꯡ ꯃꯤꯇꯩ ꯈꯨꯟꯖꯥꯁꯤꯡꯅ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯅꯕ ꯊꯧꯗꯣꯛ ꯍꯣꯠꯅꯕꯗꯒꯤ ꯅꯥꯀꯟ ꯑꯅꯤꯒꯤꯃꯛꯇ ꯌꯥꯝꯅ ꯆꯥꯎꯅ ꯃꯨꯟꯅꯕꯗꯨ ꯊꯣꯛꯈꯤ ꯃꯗꯨ ꯃꯨꯟꯅꯕ ꯊꯣꯛꯂꯛꯄꯗꯒꯤ ꯃꯤꯇꯩ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯑꯍꯦꯟꯕ ꯈꯨꯟꯖꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯂꯩꯔꯝꯃꯤꯕ ꯈꯪꯉꯝꯗꯕꯁꯤꯡ ꯑꯗꯨ ꯃꯐꯝꯁꯤꯗ ꯆꯪꯉꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡ ꯑꯁꯤ ꯍꯟꯗꯣꯛꯄꯗꯒꯤ ꯑꯀꯣꯏꯕꯁꯤꯗ ꯈꯔ ꯆꯠꯊꯣꯛꯑꯒꯗꯤ ꯂꯩꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯂꯨꯕ ꯍꯥꯏꯒꯗ꯭ꯔꯥ ꯖꯨꯝ ꯇꯧꯁꯜꯂꯒ ꯌꯦꯡꯉꯁꯤ ꯑꯥꯗ ꯎꯔꯤꯕ ꯁꯪ ꯑꯁꯤꯗ ꯉꯁꯤꯁꯦ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯣꯛꯂꯛꯄ ꯎꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯃꯤꯇꯩ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯔꯖ ꯇꯧꯏ ꯃꯗꯨꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯈꯔ ꯂꯩꯕꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯂꯥꯞꯅꯕꯨꯗꯤ ꯎꯏ ꯃꯤꯇꯩ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯩꯔꯤ ꯑꯗꯨꯅ ꯃꯐꯝꯁꯤꯡ ꯑꯁꯤ ꯇꯛꯊꯣꯛꯎ ꯍꯥꯏꯕ ꯋꯥꯐꯝ ꯄꯥꯔꯃꯤꯅꯦꯟ ꯑꯣꯏꯅ ꯇꯛꯊꯣꯛꯀꯣ ꯂꯧꯐꯝꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯎꯕ ꯌꯥꯍꯜꯂꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯅꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤꯕꯁꯦ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯁꯨꯄ꯭ꯔꯤꯟꯇꯦꯟꯗꯦꯟ ꯑꯣꯐ ꯄꯨꯂꯤꯁ ꯑꯁꯥꯝ ꯔꯥꯏꯐꯜꯁ BSF CRPF ꯌꯥꯎꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯃꯐꯝꯁꯤꯗ ꯆꯪꯉꯛꯑꯒ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯑꯃꯗꯤ ꯀꯔꯤ ꯄꯥꯏꯈꯠꯀꯗꯒꯦ ꯍꯥꯏꯕꯗꯨ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯇꯥꯔꯦ ꯅꯥꯀꯟ ꯑꯅꯤꯒꯤꯃꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯕꯗꯤ ꯂꯩꯔꯤ ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯃꯗꯨꯒꯤ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯄꯗꯨꯗꯤ ꯎꯗ꯭ꯔꯤ ꯍꯧꯖꯤꯛ ꯄꯨꯡ 3 ꯇꯥꯔꯛꯂꯕ ꯐꯥꯎꯕꯗ ꯍꯥꯏꯔꯤꯕ ꯆꯔꯥꯡꯅꯕ ꯑꯁꯤ ꯊꯣꯛꯇ꯭ꯔꯤ ꯈꯨꯟꯖꯥꯁꯤꯡ ꯂꯩꯔꯤꯕ ꯃꯤꯇꯩ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯍꯟꯗꯣꯛꯈ꯭ꯔꯣ ꯃꯈꯣꯏ ꯊꯣꯛꯄ ꯇꯧꯒꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯐꯣꯡꯗꯣꯛꯏꯕꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯟꯁꯤꯡꯅ ꯑꯀꯣꯏꯕꯗ ꯂꯩꯔꯒ ꯐꯣꯡꯗꯣꯛꯏꯕꯁꯤ ꯍꯟꯗꯣꯛꯈ꯭ꯔꯣ ꯍꯥꯏꯕ ꯋꯥꯐꯝꯗꯤ ꯐꯣꯡꯗꯣꯛꯏ ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯔꯦꯁꯄꯣꯟꯁ ꯑꯃ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯈꯣꯏꯗ ꯍꯜꯂꯣꯏ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯃꯁꯥꯒꯤ ꯂꯧꯐꯝ ꯐꯥꯎꯕ ꯎꯕ ꯌꯥꯍꯜꯂꯛꯇ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯤꯗ ꯇꯧꯔꯤꯕ ꯆꯠꯅ ꯂꯣꯟꯆꯠ ꯂꯣ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤ ꯀꯅꯥꯅ ꯈꯣꯡꯒꯥꯎꯅꯔꯤꯕꯅꯣ ꯀꯅꯥꯒꯤ ꯃꯆꯤꯟꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯆꯍꯤ 2 ꯁꯨꯔꯛꯂꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯨꯝꯂꯕ ꯐꯤꯕꯝ ꯑꯃ ꯑꯣꯏꯍꯜꯂꯛꯄ ꯑꯁꯤꯅ ꯂꯧꯃꯤ ꯁꯤꯟꯃꯤ ꯉꯥꯃꯤꯁꯤꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯕꯗ ꯅꯠꯇꯅ ꯈꯨꯟꯖꯥꯁꯤꯡꯗ ꯂꯧ ꯎꯖꯒꯗꯕ ꯃꯇꯝꯁꯤꯗ ꯎꯍꯜꯍꯧꯗ꯭ꯔꯒꯗꯤ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕꯗꯨꯁꯨ ꯃꯔꯤ ꯂꯩꯅꯕ ꯄꯨꯝꯅꯃꯛꯅ ꯏꯚꯟ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯆꯂꯥꯏꯔꯤꯕ ꯒꯚꯔꯟꯃꯦꯟ ꯑꯁꯤꯅ ꯐꯥꯎꯕ ꯒꯚꯔꯅꯔꯅ ꯐꯥꯎꯕ ꯌꯥꯝ ꯆꯞ ꯆꯥꯕ ꯔꯦꯁꯄꯣꯟꯁ ꯑꯃ ꯑꯦꯛꯁꯟ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯍꯧꯗ꯭ꯔꯒꯗꯤ ꯃꯗꯨꯅ ꯆꯔꯥꯡꯅꯕ ꯍꯦꯟꯅ ꯊꯣꯛꯂꯛꯇꯨꯅ ꯏꯍꯧꯁꯤꯡ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯗꯨꯁꯨ ꯂꯩꯔꯤ ꯃꯁꯤꯒꯤ ꯑꯣꯏꯔꯤꯕ ꯁꯣꯂꯨꯁꯟꯁꯤ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯨꯗ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯅꯕ ꯍꯣꯠꯅꯖꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯥꯎꯗꯝꯖꯔꯤꯕ ꯅꯥꯎꯔꯦꯝ ꯇꯅꯣꯔꯟꯖꯟ ꯏꯆꯦꯜ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯔꯛ ꯂꯩꯇꯥꯟꯄꯣꯛꯄꯤ ꯂꯤꯛꯂꯤ ꯂꯧꯀꯣꯟ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯁꯨꯔꯒ ꯍꯤꯡꯖꯕ ꯉꯥꯛꯇꯅꯤ ꯐꯧꯆꯦꯡ ꯈꯔ ꯑꯗꯨꯗ ꯇꯥꯏꯅꯖꯔꯒ ꯍꯤꯡꯖꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯉꯁꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯒꯤ ꯖꯒꯥꯁꯤꯗ ꯂꯧ ꯄꯥꯜꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯂꯩꯇꯥꯟꯄꯣꯛꯄꯤ ꯍꯥꯏꯔꯤꯕ ꯈꯨꯡꯁꯤ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗ꯭ꯔꯒꯗꯤ ꯂꯧ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏ ꯄꯥꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯦ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯆꯤꯡꯅꯔꯤꯕ ꯆꯤꯡ ꯃꯊꯛꯇ ꯂꯩꯔꯤꯕ ꯁꯪꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯂꯧꯊꯣꯛꯎ ꯃꯁꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯩ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯆꯥꯔꯖ ꯇꯧꯔꯤꯕꯅꯤ ꯃꯤꯇꯩ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯅ ꯃꯗꯨ ꯇꯛꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯂꯧꯐꯝꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯍꯥꯟꯅꯒꯨꯝꯅ ꯎꯍꯟꯕ ꯌꯥꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯅꯤ ꯐꯣꯡꯗꯣꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯗꯤ ꯁꯨꯝꯃꯠꯇꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯍꯨꯝꯗꯤ ꯑꯩꯈꯣꯏ ꯃꯔꯤ ꯈꯛꯇꯪ ꯑꯗꯩ ꯅꯦꯄꯥꯂꯤꯒꯤꯁꯤꯗ ꯑꯉꯥꯡ 2 ꯑꯃꯒ ꯈꯣꯏꯕꯗ ꯃꯣꯏꯒꯤ ꯂꯧꯁꯨ ꯈꯔ ꯌꯥꯎꯕꯤꯌꯨ ꯍꯥꯏꯕ ꯂꯥꯛꯄ ꯃꯣꯏ 2 ꯑꯃꯒ ꯑꯩꯈꯣꯏ ꯃꯤ 3 ꯈꯛꯇꯅꯤ ꯃꯣꯏꯗꯤ 25 ꯃꯨꯛ ꯍꯦꯟꯒꯠꯈ꯭ꯔꯦ ꯑꯗꯨ ꯁꯤꯕꯥꯁꯤꯡꯗꯨꯅ ꯆꯩꯅ ꯄꯥꯏꯔꯒ ꯅꯣꯏ ꯆꯠꯂꯣ ꯅꯣꯏ ꯁꯤ ꯖꯒꯥꯁꯤ ꯆꯪꯀꯅꯨ ꯂꯧ ꯈꯣꯏꯒꯦ ꯑꯗꯨ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯖꯦꯅ ꯃꯣꯏ ꯇꯥꯟꯊꯣꯛꯄ ꯌꯥꯏ ꯑꯩꯈꯣꯏꯗꯤ ꯐꯣꯔꯁꯟ ꯃꯊꯛꯇ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯑꯗꯨꯗ ꯃꯣꯏꯅ ꯅꯨꯡꯅꯒ ꯊꯥꯖꯤꯜꯂꯛꯇꯅ ꯅꯥꯎꯔꯤ ꯏꯁꯥꯃꯛ ꯅꯥꯎꯔꯤꯅ 2 ꯄꯥꯜꯂꯦ ꯈꯨꯕꯣꯝꯗ ꯑꯃ ꯈꯨꯗꯥꯡꯗ ꯑꯃ ꯄꯥꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯗ ꯄꯥꯎ ꯄꯤꯔꯦ ꯑꯗꯒꯤ ꯂꯩꯀꯥꯏꯒꯤ ꯊꯪꯅꯕ ꯅꯍꯥꯔꯣꯟꯁꯤꯡꯗ ꯑꯁ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯦꯅ ꯍꯥꯏꯕꯗꯤ ꯃꯣꯏ ꯃꯌꯥꯝꯁꯤ ꯑꯣꯝꯁꯜꯂꯛꯑꯦ ꯑꯗꯒꯤ ꯑꯣꯝꯁꯜꯂꯛꯄꯗꯒꯤ ꯃꯊꯪ ꯄꯥꯎ ꯄꯤꯕꯤꯈꯤꯁꯦꯅ ꯄꯨꯈꯥꯎ ꯄꯣꯅꯥ 5 ꯇꯦꯔꯥꯄꯨꯔꯗꯒꯤꯅ ꯂꯥꯏꯐꯝ ꯅꯍꯥꯔꯨꯞ ꯈꯥꯕꯝ ꯑꯍꯜꯂꯨꯞ
लोइना नहारो खुल अनि लोइ लाक्पिरे अदुदगी पुरजु सगोमांग पालो अदगी अखोगी तोंगान तोंगान बा अखोगी जगह सिंदगी अखोइना हारुबतदगी लाक्पिरतना अखोजु मोय खरा हंतु मोय कन्ना नाउरीना कापदि लेपते अदबो कोयु नाउरी पाना पाना खोयबदि लेपता खोइजे नोंगाय कापक्सनु हादि गोमेल अमा पालिबना कापक्सनु अखोइ त हौजेना मित खुमजल खोइ थौदना तुम लेबने दबो अखोगी मी मरी मरी लाकुद मोय बेक खरा तौग्रे बेक तौरगा दुमाय तौना ngahak leragadi mi du yamak padagiti moje khram bek tawraga hantu ozar khare adumana tawi aduna aikoi di haujik leiriba pibam jita aikoi gi honorable hai tare aikoi governor ade chief secretary respected adagi koi security advisor adagi imphal east ki dc imphal ki sp saumang ps ki oc yamna kanna hariba mafam si aikoi tasengna haragati akoi yamna nungaituna leire हारिबा मफम से लो उबंग अमरोय हारिबा बोर्डर असे खोंग अमा ताई खोंगजे की मनु हजम दा कोई परी कुनमु ले कोइ लो पाजन गरे कोइ दे पांद्री बने अदो अखोगी नेचरिंग की ओइबा मोगा अखोगे लम ताइनबम की असोबो खोंग अमा ले अदुगी मनुगा सो अखोगी लो लेरी बने अदु मोइनो पान गरे अदु अखोई दे मोगी हारिबा नेचरल ने पीरिबा बोर्डर से लांसन की आबा चुनते बोर्डर से के मनु दा को सबो को जबने बा अदु मोइना अखोई दा हरासमेंट पीबजे सही खुदिंगी पी अदुना हारिबसी मफम साना सुमाई कोदी थबक सुरगा हिंजबा गाक्तनी फौक्सें खरा दु ताइनजरगा हिंजबनी अदुना अखोई होजिक तसेंना हारगा ngasi हारिबा मफम सिगी जगह से लो पालन के हारगती गवर्नमेंट की मरी लेने बा अथॉरिटी सिंगना अखोगी हारिबा खुंगंग लैतान पोपी हारिबा खुंगजे कितंग मियंग चंगबिद्रगदी लो मयाम से अखोई पानबा ngamaroy हाइबगी थाजबा लेरे मरम अदुना लो पालनबदि ngamenbiu हाइबजे आई हन रिक्वेस्ट तौजरी लोइनना हानदी इकौ यंगहुमांदो दोलाई थाबिदो खुल्लोनि लेरिंगादति अखोइदो थेंगबदो खरा वालामी हाउजिगी डायरेक्ट थेंगे मोइना तौनिंग थबक तौरे अदिगी बेसेफ सु दुंगाई मोइ ngahak sa thangmoinai thangmoino kasu kaide koi saugde ado नियम चुमना थबक तौबियु मोइ बुजु फो अखोइ बुजु वारक पियु कछु अखोइ वारौ जरोय अखोइ अदु इरांग यामना पांबा इमुंग कनु मिजु नसते अखोइदि तसिंगना शांति पामजबनी अदु मोइना हेंजल लेबा यंगो करो लेकाइदा अदु अखोइ तंपाकी लमदा पाउगम ताइ अदु होजि सिदा लेरिबा कुंजिदा नोंगै पाइबा लेजि मोइ लौथोक पिदे अखोइगी तंपाक जगा दे अमन फारे पुखोल ओ अदु तौरंग आलाइतना पाबी मु हिदा लेरिबा पोसिदे अखोइदि यंग नुंगाइ जदे होजि सिदा लेरिबा सोंपेलेजन कुकिनागा की 1992 की वार मतुंग 1993 दा सेंग खुलजिम नात्रा मंगा कुनबतन निच लेरिजे से होय इपादी पुदुदी सिदे सही 95 पुंसिया सिरमने कोइदी सही सनी मुगी मथक लेरा बनी अदु मोइना ngarang खकम लागा कोइ लम खोइबे यारोय जे तमना थमोय नुंगाइते सिदेना थमोय सो फुसु लाइते आइता सेंग हार गते आइ इमुंग दा आसी अना थोकोद बुदी सिदेन नुंगाइ जते आइता सेंग बुजिबजि लै साइ चौब मी मोइ 33 नि पांदि ओइ लैतब खुंजु ओइरे अदुरा होजिक कोइगी कनुगी कोइगी अपर प्राइमरी स्कूल में लेरिबा कोइ कंपनी में डिप्लॉय तौरीजे हारिबा जगह से थंबिरेगा मोय खतंग सीआरपीएफ का पुन्ना सिगी हारि बॉर्डर से थंबिरगति अखोय लो उब ngамगनी हाइबकी असेट पथाजब लेजै होजे अंदर अखोय खुन मनुंगदा स्कूल मनुंगदगी मी मरी मा सिदा लागा ड्यूटी तारबजिनति अखोय लो पामबदि ngамमोय हाइबजे चप चना सेंबा थाजबदो मियामगी फमदai थमजरी।